Hello mayam khurumjari mayam ngasidine mairen thongjaraki yam hauna yam thuba mawongda ai mayang toni yam phaiba duna mairen chadabasu yam kuire amtang champut chabagi mairen am leiba du yam haweba adaida thongaga yengsena ngasi thongbu charake ado hingonde ai kumdreba haptam sore nong suriba ado ai husband nang kumrano ai kumbirage video sna birage Nathuradi kaya nungairena mana mayang tonga yendem sina kaya toge tawne ba yung sari budu ko iron ke tawne ado aigi mayang ton se maya aina amukha puraga thai bani yumdagi aduga next maru sum tawdagi sum adum leiba haitare manam nuksibidune yamna namthibi makte tra manam yang kandabi am leitai adu nateba mana yang pasana hekse kire aduga namsu nambire Kari patta phadikom lengoba sisina nakupi sinane ainane loina trim tawgrabane natradi mado mayang kangsilaga yelo sangeba yelo sangsina sabagi khoyi se koyi nakupi se loina yelo siga song na papi keno se mayang tonga siong yelo sangsoba nung surena khasang saba adugi saraga koi sunburn tawbudo aduneba adamana yendem kharasina ironabagi ani kha hekpire mayang tonga digi maroi kai loin hekpire si mairen si mayam main tawjage haido aini hek champut thali utpada chalu utpada yawbudo adu masakje phajadra aduga aina champut oin sabada yam haweba aduna aina kuire mairen chadaba adudi ngasi mayang tonsu phari ngasi mairen thongasi video sunam horase haibda akhoi ngasi thongdoineba ado aina hek sida lakri mairen chabadane noongmata mairen yumda chaba nam lawbido ado mukpok thingnadeba sidadi khitangdi jojo hoida lawe ado sisi phagadra pharoidra hawgadra ido yingminarsi mayam aigi khuthong si style se thongge tawbani amada ka maka aduga steam tawraga moise 90% mulhalle haidare steam tawraga ne thongba mairen se khawam tawbani ngowbudi aduga thaina ine mairen metpagisu yawgibane khoi steam tawraga tawba yam hawbane adusu aina moise amai leithabire aduga munba bawta steam tawbire 90% haidare bere pet panataba to haipet samara mulle khangakanda steam tawre aduga thongbase ucherage nga su thaoi ai kem thaoi adudi haunadi thongake mayam ado hanbadane mayam aina asa thok pitang haire ya thobane kagino da mairen doji steam tawbada munkhredana aduna sidi thum tawbane do yam hawbane aduga tespata khara thadare hanbada adu sina jira maru mathangdana aina thadadoise kogi hangam maru amubado mairen thongbadadi hangam maru amuba sam chanabani aduga mithi kitang thadare mithi sina yamdabe mithi di khagalidana adagi hing powder do adu khara hape tilo khara hape tilo ani gumba tak soiraga tilo jin hana ngaudradi ma se munbasu wai aduga thummidana ko mundrade nga ngaubire hana aduga yamma phone taningadi tilo se khara paste oina hadi takhaira hapagana maphon sinjangi gravy se tabane aduga sisina singa chanamne sidi khara aina kapak sugaire yam phajana nataba paste nataba aduga moi khara se phajana medium flame da thamaga kogi munnaba ngobire sin kari pata ni ko mayam kari pata se ai hainaramde ado hojikti ai hingol he kari pata se am phabane mayam samgi skin gi bp gi heart ki anaba yamba phai haibane sadaba missing try tawbiyo aduga chaba haina hanbiyo phabane yamna adu moro atekpa khara yam hapchale mairen ni moro atekpa gane hena chanabane ba aduga ngahang ngobire
ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯑꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯟꯅ ꯊꯥꯛꯆꯜꯂꯕꯅꯦ ꯑꯩ ꯍꯤꯟꯖꯥꯡꯗꯨꯒꯤ ꯑꯩꯒꯤ ꯆꯥꯡ ꯌꯦꯡꯉꯒ ꯀꯩꯒꯤꯅꯣꯗ ꯊꯨꯝꯁꯦ ꯊꯥꯛꯆꯜꯂꯗꯤ ꯚꯤꯖꯤꯇꯦꯕꯜ ꯍꯥꯏꯗꯤ ꯇꯤꯜꯍꯧꯁꯦ ꯃꯍꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯒ ꯃꯨꯟꯕ ꯌꯥꯝ ꯊꯨꯕꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯊꯨꯝ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯃꯨꯟꯅꯕ ꯉꯧꯕꯤꯔꯦ ꯀꯥꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯛꯄꯗꯣ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯃꯁꯥꯂꯥꯁꯦ ꯃꯁꯥꯂꯥ ꯄꯥꯎꯗꯔꯁꯤꯡꯁꯦ ꯑꯝꯇ ꯊꯥꯛꯇ꯭ꯔꯤꯕ ꯃꯁꯥꯂꯥ ꯍꯥꯟꯅ ꯊꯥꯛꯆꯜꯂꯗꯤ ꯄꯣꯠꯁꯦ ꯃꯨꯟꯕ ꯉꯝꯗꯕꯅꯦꯕ ꯌꯥꯝ ꯊꯨꯅ ꯀꯥꯁꯜꯂꯛꯄꯅꯦ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯣꯏꯁꯤꯡꯁꯦ ꯃꯨꯜꯂꯛꯄꯗꯒꯤ ꯃꯆꯨ ꯊꯥꯛꯆꯜꯂꯦ ꯁꯤ ꯃꯆꯨꯁꯤ ꯌꯨꯝꯗꯩ ꯄꯣꯔꯛꯄꯅꯦ ꯄꯨꯔꯥ ꯃꯆꯨ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯔ ꯑꯃ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯑꯣꯠꯂꯒ ꯀꯥꯗꯅꯕ ꯀꯣ ꯑꯗꯒꯤ ꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯤꯅ ꯃꯆꯨꯁꯨ ꯐꯖꯅꯕ ꯍꯥꯎꯅꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯃꯁꯥꯂꯥ ꯈꯔꯒ ꯊꯥꯛꯆꯜꯂꯦ ꯃꯁꯥꯂꯥꯁꯤꯡꯁꯦ ꯃꯨꯟꯅꯕ ꯍꯥꯟꯅ ꯐꯖꯅ ꯉꯧꯕꯤꯕ ꯏꯟꯖꯥꯡ ꯍꯥꯎꯕꯁꯦ ꯃꯁꯥꯂꯥꯗ ꯌꯥꯝ ꯂꯩꯕꯅꯦ ꯁꯤ ꯃꯨꯜꯂꯕꯅꯤꯅ ꯀꯥꯗꯅꯕ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯃꯁꯥꯂꯥ ꯃꯌꯥꯝꯁꯦ ꯃꯨꯜꯍꯜꯂꯅꯤ ꯃꯨꯟꯕꯁꯦ ꯀꯃꯥꯏꯅ ꯈꯪꯒꯦꯗ ꯃꯊꯛꯇ ꯊꯥꯎꯒꯤ ꯁꯔꯨꯛꯁꯦ ꯇꯥꯎꯈꯠꯂꯛꯄꯅꯦ ꯁꯤ ꯃꯨꯜꯂꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯂꯥ ꯃꯅꯝ ꯅꯝꯕ ꯍꯤꯟꯖꯥꯡ ꯂꯩꯗꯅ ꯑꯗꯨ ꯅꯝꯃꯔꯣꯏ ꯁꯤꯁꯨ ꯍꯤꯡꯒꯣꯜꯗꯒꯤ ꯈꯤꯇꯪ ꯍꯦꯛꯆꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯁꯤ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯜꯂꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯂꯥꯁꯇ ꯊꯥꯛꯇꯕ ꯌꯥꯝ ꯂꯩꯔꯗꯤ ꯌꯥꯝ ꯊꯥꯛ ꯌꯥꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯧꯕ ꯀꯥꯟꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯟꯅ ꯊꯥꯛꯆꯤꯟꯕꯁꯦ ꯃꯥꯒꯤ ꯃꯅꯝꯁꯦ ꯌꯥꯝ ꯆꯦꯟꯕꯅꯦ ꯑꯗꯨꯒ ꯃꯨꯜꯂꯕꯅꯤꯅ ꯑꯩ ꯉꯁꯥꯏꯒꯤ ꯁ꯭ꯇꯤꯝ ꯇꯧꯈ꯭ꯔꯕ ꯉꯥꯟꯈ꯭ꯔꯕ ꯃꯥꯏꯔꯦꯟꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯃꯣꯟ ꯂꯥꯎꯕ꯭ꯔꯥ ꯖꯧ ꯖꯧ ꯂꯥꯎꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯌꯥꯝꯕꯅ ꯃꯥꯏꯔꯦꯟꯁꯦ ꯖꯧ ꯖꯧ ꯂꯥꯎꯋꯦ ꯑꯗꯣ ꯃꯣꯏꯗꯤ ꯉꯁꯪ ꯉꯥꯡꯕꯤꯗꯣ ꯂꯩꯌꯦ ꯃꯣꯏꯗꯤ ꯌꯥꯝ ꯊꯨꯝꯕꯗꯣ ꯂꯩꯅꯩ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯝꯕ ꯉꯁꯪ ꯉꯥꯡꯕ ꯃꯨꯛ ꯂꯥꯎꯕꯤꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯌꯥꯝ ꯌꯥꯝ ꯊꯨꯝꯗ꯭ꯔꯗꯣ ꯑꯗꯨꯏ ꯃꯥꯏꯔꯦꯟꯗꯣ ꯑꯗꯨꯒ ꯉꯧꯔꯦ ꯑꯗꯨꯒ ꯍꯔꯤꯕꯣꯞ ꯈꯔ ꯊꯥꯛꯆꯜꯂꯦ ꯑꯩꯗꯤ ꯃꯥꯏꯔꯦꯟ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯉꯥꯜꯂꯒꯗꯤ ꯆꯥꯕ ꯊꯣꯡꯉ ꯆꯥꯗꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯨꯝꯗ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯃꯥꯏꯔꯦꯟꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯏꯍꯥꯎ ꯍꯥꯎꯇꯕꯗꯒꯤ ꯆꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯉꯥꯜꯂꯒꯗꯤ ꯑꯗꯨꯝ ꯆꯥꯕ ꯊꯣꯡꯒꯗꯤ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯏꯔꯦꯟꯒ ꯃꯌꯥꯡꯇꯣꯟꯒ ꯆꯥꯅꯕꯅꯤꯅ ꯃꯥꯏꯔꯦꯟ ꯉꯧꯔꯤꯉꯩꯁꯤꯗ ꯃꯌꯥꯡꯇꯣꯟ ꯈꯔ ꯌꯥꯝꯅ ꯊꯥꯛꯆꯜꯂꯦ ꯑꯁ ꯃꯅꯝꯗꯤ ꯂꯣꯏꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯃꯅꯝꯗꯣ ꯈꯪꯉꯝꯒꯅꯤ ꯃꯌꯥꯝ ꯃꯌꯥꯡꯇꯣꯟ ꯃꯅꯝ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯆꯥꯗꯤ ꯆꯥꯏ ꯑꯗꯣ ꯑꯩ ꯎꯠꯇꯤ ꯎꯠꯇꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯅꯤꯡꯉꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯍꯥꯏꯗꯤ ꯃꯤꯅ ꯍꯦꯛ ꯄꯥꯝꯕ ꯚꯤꯗꯤꯑꯣ ꯄꯥꯝꯗꯕ ꯚꯤꯗꯤꯑꯣ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯗꯥꯏꯔꯦꯛ ꯑꯩꯅ ꯄꯥꯝꯕ ꯆꯥꯡ ꯃꯍꯤꯗꯣ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯦ ꯃꯌꯥꯝꯅꯕꯨ ꯈꯤꯇꯪ ꯌꯦꯡꯕꯤꯔꯕ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯅꯤꯡꯉꯦꯕ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯁꯦꯝꯃꯔꯣꯏꯒꯦꯗ ꯇꯣꯛꯑꯒꯦꯗ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯇꯣꯏ ꯂꯥꯛꯑꯦꯕ ꯁꯤꯅ ꯈꯥꯃꯦꯟꯁꯤꯟꯕꯁꯤꯅ ꯂꯥꯁꯇ ꯊꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯑꯁꯤꯟꯕꯒꯤ ꯃꯍꯥꯎꯁꯦ ꯍꯥꯟꯅ ꯊꯥꯛꯆꯜꯂꯗꯤ ꯌꯥꯝ ꯃꯥꯡꯉꯦꯕ ꯑꯗꯨꯅ ꯂꯥꯁ ꯋꯥꯏꯗ ꯊꯥꯛꯄ ꯍꯥꯏꯗꯤ ꯃꯥꯏꯔꯦꯟꯁꯤꯅ ꯊꯨꯝꯕꯅꯤꯅ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯃꯐꯣꯟ ꯇꯥꯕꯐꯥꯎ ꯊꯣꯡꯃꯤꯟꯅꯔꯅꯤ ꯀꯨꯏꯗꯕꯅꯤꯀꯣ ꯁꯦ ꯍꯥꯟꯅ ꯃꯨꯜ ꯂꯩꯕꯅꯤꯅ ꯃꯤꯅꯤꯠ 5ꯗ ꯑꯗꯨꯝ ꯂꯣꯏꯅ ꯃꯐꯣꯟ ꯇꯥ ꯂꯩꯔꯝꯃꯦ ꯈꯔ ꯑꯃꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯇꯨꯝ ꯌꯥꯎꯔꯦ ꯃꯇꯨꯝ ꯈꯔꯒ ꯃꯐꯣꯟ ꯇꯥꯕꯁꯤꯅ ꯐꯩꯕ ꯂꯣꯏ ꯅꯩꯈꯥꯏꯔꯁꯨ ꯆꯥꯕꯗ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯃꯍꯤꯁꯦ ꯈꯤꯇꯪ ꯂꯩꯔꯤꯌꯦ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯔꯦꯟꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯥꯝꯅ ꯃꯣꯟ ꯂꯥꯎꯕ ꯃꯥꯏꯔꯦꯟꯗꯣ ꯑꯣꯏꯗꯦꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯖꯧ ꯍꯥꯏꯒꯗ꯭ꯔꯥ ꯖꯧ ꯂꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯖꯧꯁꯨ ꯅꯠꯇꯦ ꯈꯔꯗꯤ ꯅꯞ ꯂꯥꯎꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯒ ꯁꯤ ꯃꯥꯏꯔꯦꯟꯁꯦ ꯑꯩꯅ ꯆꯝꯐꯨꯠ ꯆꯥꯕꯗꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅ ꯌꯦꯟꯖꯥꯡꯁꯤꯁꯨ ꯍꯥꯎꯒꯅꯤ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯩꯅꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯊꯣꯡꯕꯁꯦ ꯑꯩꯅ ꯎꯠꯆꯕꯅꯦꯕ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯉꯗꯤꯕ ꯃꯌꯥꯝ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯂꯣꯏ ꯍꯥꯎꯕꯅꯦ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯁꯇ ꯑꯩꯅ ꯊꯥꯛꯏꯁꯦ ꯒꯔꯝ ꯃꯁꯥꯂꯥ ꯈꯔ ꯊꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯌꯥꯝ ꯆꯥꯅꯕ ꯀꯁꯇꯨꯔꯤ ꯃꯤꯊꯤꯁꯦ ꯗ꯭ꯔꯥꯏ ꯀꯁꯇꯨꯔꯤ ꯃꯤꯊꯤ ꯑꯀꯪꯕꯁꯦ ꯈꯤꯇꯪ ꯅꯩꯈꯥꯏꯔꯒ ꯁꯤꯁꯤꯅ ꯈꯤꯇꯪ ꯔꯣꯁ ꯇꯧꯔꯒ ꯊꯝꯃꯒꯅꯦ ꯊꯥꯛꯄ ꯐꯗꯤꯒꯣꯝ ꯅꯨꯡꯒꯣꯝꯒꯤ ꯗꯔꯀꯥꯔ ꯇꯥꯗꯕꯅꯦ ꯍꯋꯥꯏ ꯊꯣꯡꯕꯗꯒ ꯌꯥꯝ ꯊꯥꯛꯄ ꯍꯥꯎꯕꯅꯦ ꯃꯤꯊꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯍꯛꯆꯥꯡꯗ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯤꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯛꯁꯜꯂꯛꯑꯦ ꯈꯨꯝꯖꯤꯜꯂꯒꯦ ꯉꯥꯏꯍꯥꯛ
ꯐꯖꯔꯕ ꯃꯌꯥꯝ ꯃꯅꯝꯒꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯆꯥꯛ ꯂꯥꯝꯕꯗꯣ ꯇꯧꯋꯦꯕ ꯃꯅꯤꯟꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯄꯨꯔꯤꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯀꯔꯤꯕ ꯇꯟꯒꯁꯨ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯂꯥꯁ ꯑꯣꯏꯅꯅꯦ ꯌꯥꯝꯗꯕꯤꯗ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯡꯇꯣꯟꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦ ꯑꯩꯁꯦ ꯐꯗꯤꯒꯣꯝ ꯌꯥꯝ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯑꯦ ꯐꯖꯔꯕ ꯃꯌꯥꯝ ꯃꯍꯤꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯡꯁꯦ ꯂꯣꯏ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯪꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯣ ꯍꯥꯎꯒꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯅꯗꯤ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯖꯔꯕꯅꯦ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯡꯕꯨꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯞ ꯅꯞ ꯂꯥꯎꯕ ꯃꯥꯏꯔꯦꯟꯗꯣ ꯇꯧꯔꯒꯅꯦ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯊꯣꯡꯉ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯁꯣꯏꯗꯅ ꯌꯥꯝ ꯍꯥꯎꯋꯦꯅ ꯑꯩꯒꯤ ꯌꯦꯟꯗꯦꯝ ꯄꯥꯛꯅꯝ ꯃꯌꯥꯝ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦꯅ ꯑꯍꯥꯎꯕ ꯔꯦꯁꯤꯄꯤꯒꯩ ꯃꯁꯥ ꯃꯁꯥꯅ ꯌꯦꯡꯉꯗꯤꯕ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯝꯃꯦ ꯃꯌꯥꯝ ꯄꯨꯔꯥ ꯅꯪꯁꯟꯈꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯄꯥꯐꯣꯔꯁꯦ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯗꯣ ꯑꯗꯩ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃ ꯑꯀꯪꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯕ ꯎꯠꯆꯔꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯔꯤꯒꯨꯝꯕ ꯁꯤ ꯁ꯭ꯇꯥꯏꯜꯁꯦ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯗꯤ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯅꯦ ꯌꯥꯝꯁꯨ ꯍꯥꯎꯕꯅꯦ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯂꯣꯏꯁꯤꯜꯂꯦ